Bisnu Naha Youth Federation Yairipok BYFY na sinduna pangthokpa team 13 na group 3 thokna khaidokduna tha asigi tang 6 tagi BYFY gi playground da chatharakiba second Yairipok Trophy 9A side Manipur Open Football Tournament 2026 ki ngasi sanakiba match singda BYFY B na Mayang Imphal Khuman Leipak thoikre aduga Tentha FC Tentha amasung SIC Singa draw chatkre ngasi sanakiba ahanba ground gi match da BYFY B Yairipok na Mayang Imphal Khuman Leipak pu goal ani amada thoiba BYFY B gi mai pakpagi goal ani adu match ki minute 12 chatpada jersey number 19 Nanda Singh na goal ama aduga jersey number 17 Liksan na minute kun mga chatpada goal amaga chanki Mayang Imphal Khuman Leipak ki goal ama duna minute kun tare chatpada jersey number 13 Samarjit na chanki bani match asida BYFY B gi Rosan amasung Sudirna match ki minute 8 amadi nifu chatpa singda yellow card amamam piki ani suba ground da sanakiba atopa match amada Tentha FC Tentha amasung SIC Singa goal ani chanaduna draw chatkre Tentha FC gi goal ani adu jersey number 7 Johnson na match ki minute kun ithoi chatpada goal ama aduga minute kun mathoi chatpada jersey number 11 Ras na goal ama ga chanki SIC Singa gi goal ani adu jersey number 9 Rohit na minute nifu humdoida goal ama aduga jersey number 16 Riwas na minute nifu mga chatpada goal ama ga chanki match asida Tentha FC gi Sankar na minute 10 humdoi chatpada yellow card ama piki